Manipurgi irang asida chathariba center na lawriba thogdang asi yanindabaga loinana lakliba January gi tarik 38 asida akoi apunbagi oina kokomina lamjingduna rally ma chatkani haina su phongdoro lima sida akoi gi Manipur leibiriba akoi gi tampakta leibiriba yellow for punamuk saruk yabiu amadi sintha leptuna rally asibu mapung phaba ama ohen biu amadi India laingana chathariba chana kanglon thawong asi yanindabaga loinana lakliba tang 38 asida rally ma chatkani haibagi kokomi gi thongmisina phongdoroli ojamasi akoi India laingang na hojik akoi gi state se chathariba yengba miyeng adari chathaliba chana kanglon sing asi irang siga iroinena yaningdaba phongdokpo oina akoi lakliba January 31 asida akoi rally ma kokomi gi thongmisina lamjingaga akoi micham praja sing tampakta leiba yellow fruit punamakpu masida akoi saruk yabiyo haina akoi appeal taroli ojamasi mamang su koi tongan wa rally ke am su chat khre apun bana pangani ha utpa ke am su lei khre tu antak lakliba January 31 2026 ki ahan rally apun bagi wan chat ka dori ba si masi kari karamba on bam purakani ha bu ahan bona kari thamining oja ahan makta da notice window television gi ayuki news analysis meng tawe pnom poi ko mana kurumzari akaso masi akoina masi Auzik leba asida leiriba tangdu leita da film se myam punamok loina khangnare masigi pot punamak se kokomina hairisi hariba pot Manipur da ohaliba pot chi magi meyeng simana thamisi design to ba government of India na thon ba do makalgi conflict situation amani haibudune magi mapung ba magi paradigm mana thamiba magi miyeng se ko adon asugumba asi India government na Manipur da India gi lenga asina asi gum Manipur da ohele film se noina ohen bani masi ohen ganu haiba madugi mass protest kadi shanti gi aduga dugumba mapau puba koi khongset amane ba moina chatkane na plan tawris laiwa phamdi hairiba pot asi akoina khongset chatpa miyangi aningba apamba phongdokpa adu haibasi democratic right ni madu miyangi kena tawba poni madureida magi appeal magi wakhalona ma organization dugi natraga loop dugi natraga miyoising adugi mai wakhalona ma phongdoktuna madugi protest ama tawba madugi khongset ama chatpa haibase masi ekoigi sanariba sana kanglon asigi manungda ayaba piba adugum makhangi magi thaurang amane buko manani madugi right to self determine harimina buko akhoigi isa lengak sei bunina madugi potu da haiba luridi kokomina hariba pham asidaida miyeng se khoina yeng pataragadi India government di hariba posi ojik leriba situation si laksana bu honari na moigi miyeng di thammi buko laksal hanjel haiba pham su thammi buko but prajana kayam thajari ali chatkadoriba khongset asina pigadoriba message asina aikhoigi tungi political future politics da kayamna khoi shaping tobungam dori design tobungam dori haibuse so wahangama oiri buko aigi mod oinadi lairiba se akoina yengba kanda Indian state haina yeng patabane any party na rule tawsuno any congress no isno BJP no isno mo adu India gi lairiba state ase masina Indian state asina lairiba magi union of state woriba Manipur su part union my union of the state si da magi state amane ko adudai da state sing asida da hoji laiba Manipur si di unrepresented people's state ne hoji laiba Manipur gi state ase hamba da di akoina masi anpo gi kari gi kano da di akoina unrepresented people's nation ne na claim tori ne ba anpo unrepresented people's national organization haibani ko UNO gi magi branch amoin leiribani adugi branch adu da akoi unrepresented people's akoi nation amane na thangatpagi issue ama bawo leiribane bako aduguri gi handorakan hojikti unrepresented people's state amo oire maram de akoi na khanjaba akoi gi mihutuna akoi gi lengak shasan chalaitre hojik hingi hai hingdi hai hingadra hingoida tambangam daba situation amada February gi tang 13 da khut thaga da tharoidra na ngairga leiriba phibam amane buko leba lenga halakadra haloidra matam sidaida kokomina magi leiriba pot ase masi government of India design tawbani madu design tawgunu haibane buko
masina hayeng akhoni yengadoi mana saliba khongsa sina manipur gi politics ta kari aina harisina politics haraga ngasai gi kanoni ko akhoi gi sarkar ama bjp na primary congress sile habino taba congress na primary mp na sile habino taba manipur and the india conflict asideda manipur and the india gi lediba mai keno sideda kari ahongba kari politics kari future porpangam gadage haibudo maduna akhoi gi keno sima magi political vision sima oiganeboko adida luriba poti hojik laiba issue di manipur hairaga aikoi isanasu aikoi ngangliba amanasu natraga amanasu laiba pot asideda ngasai rakeshwar nasu hairiba posi ai mamangda aikoi na 1997 gi 4 August manipur kai bi yaroi haina chobu relay ma satkheboko relay adu mi lakya na satpa relay ni matam du da manipur gi singda lairiba tamda lairiba pung khuding mak na saruk yaiba 4 lakhs matam du gi population na saruk yaina hojibokta kwaidigi successful oiba protest relay amani haidana hojibokta amukona adu amuk koi amukona lising aganda mai akhoi madugi da integrity gi organization ama sema mayam punna seminar ka da madugi lit makha du satkiba relay amane ko madugi relay du hojibokta yamna remarkable oiba yam successful oiba relay amane na hojibokta akhoi gi magi accountability ama leriba pot amane ba aduna hojik leriba relay ase akhoi gi manipur gi apunba idea of manipur ama madu masak utpangamba relay amadi uheninge ba tawba taragadi ko leriba masu manipur gi leriba mipum khudima singi tamgi khaidana leriba popuna makse akhoi stand amak lowi haiba poto madudeda akhoina ubama sangi aduga akhoi masideda leriba pot ase manipur india gi leriba nakhai sengdaba conflict ama leriba si akhoi masi mek sengna uhangi haiba taragadi akhoi gi manung gi sideda akhoi gi people gi manung asideda akhoi gi manipur gi manung asideda akhoi gi miyam sing asina akhoi na manipur ne hana konsiliba manipur ne hana yauriba miu sing ase masi gi wakhal da akhoi da inclusive colonialism ama lei haina predetermine tawriba moida prejudice sama lei se masi akhoi na kamai ko on gadagi ha wakhan se masi akhoi manipur sagaliba me khudi man khanba matam oire na khalleba egi motadi ko even nsn ai gi lusingba tungai le muibana khoi india gi state mungna bakanda kaidobugi mana manipur gi tampaki sar oy pham sing mioi sing asi mana madugi magi khoi magi india ga contradict toba magi movement ama sagat pa matamda kaidobugi tamta mana sai exclude toromino haiba issue se khoi hojik ta nei hong na hong na nei na bagi darka lak padaina khalebuko maramdi leidiba region asi leminai sa khoi yellow puru isil now chawna marung da lemina po poaching asireda kaidobugi mana masigi area si exclude toromaga satkrino magi mobilization da tampak ta leiriba miosing asi horum da bagi maram karino haiba issue se aidi ithel da fil tawebuko mana khoi kanoma khoi india ga contradict tawba magi state ama magi sagat pa matamda kadubugi area se madu nagaland haibara adu haibar maming aduna tongan ba moi targa su akhoi apunba furup amani tana ko karmai tawsi gen design adu targadi mama sasu matamdu deida hairiba tampak ta leriba musing ase maside da masu magi colonialism gi inclusive colonialism gi attitude ama leyena manasu ugi bra haina aina adumaina lawebuko ai magi past history da ko magi life ki magi adumai tawdana leiriba akhoi singi sinau mayam sing ase masideda ama leiriba mayam tapak leiriba singda le punamak se masida leiriba akhoi manung sideda india gi leiriba magi structural colonialism duna tongan ba amo oiganda akhoi apunba manipur ma sagatchena khanmina ba taragadi hairiba area manung asideda leiriba people sing asina akhoi masense masigi manungda inclusive colonialism ama lei haidana akhoi da ubagumba manba miyeng ama akhoi uri se masidagi akhoi kamaina lokthokadagi haibu wakhal se sina mang thanba sigi paujel puba adugumba rally ama uhenningi aina ai sumaina hanbagi se thamjage okay yanam rik chamba rally sigi matang da jana ju thambi gre